Manipur Thugaiba Pamba Singa, Mahar Zemin Kapulabra Natragana, Manipur Thugaiba Pamba Singa, Lenga Kari Aronba, Agenda Leibage Haina, RPA Atwalegi, National Secretary Maheshwar Tongjamna, Wahang Torkli. Ngasidi Hokiva, Mangarak Subaista Level, Sirili Festival, Hongkong Torongi, Paulo Basalubo Pomigi, Kangbu. Singpuba Manipur State Transport MST Vasta Mahar Regiment ki Kambuna Athing Piraki Badugi Matanga Kaishampata Labour Party office the Fang Toko Pawgi from the Wafamasi Maheshwar Tonongson of Fondo Kibane. Mana Makatana Hai, Todok Ase, Manipur Masa Amana Quaidagi Nuaita Todok Amani, Hari Batogasi, Kanana Karigidamata to Olivano, MST Vasta, Manipur Taba Yaru Haribasi, order Tokiva Livra, Tolaba the order do Uhangadabani, Maduna Tragana, Kanana Kari, the Holivano Haibadu, Tizilaga Sarak Pigadabani. Manipur Haiba Wahi Taba Yarta Bahibasi, Isagi Iram the Masuda, Iquasi, Safana Lady Bra, Haibadu Wahangwin Lak Lay, India da Manipur Safadre Takpane, Matangasida Marilin of Authority, the Punkun Marigi Manunda Saba Pokum, Miam the Pigadavani, Maduna Trabadi, Manipur Miami Oiba, Asobi Ihoma, Lakloi Hainia Late Haiki. Central government ki paramo iba forces ama Mahar regiment forces amana thingakanda government masagi Manipur transport state transport ki bus amada Manipur wahai muthatlo hara pasidi yamna anti national oiba laiba ki mayokta laiba forces ama oiren haibagi chap chapa praman do pire haijaningi kai gi to maktano adugi Manipur panba yadri base akoi within the state within our country akoi state ki mamin panba yadri base kari gino si kana gi order makhara tawbano any order laibra natraga Manipur thugaiba pama pambu singduga pulle hara kanda Loktu naraga, sige lambi chat liba bus se the Manipur wahai muthat wahai the makoi ni yaraga manung the conspiracy lairaga tauri bazara si ani manung sila koi yam thuna khangba pami ngasi manung da order do laibra order do koi yengba pami o lairaga na kari aduga lairaga ni why is this so kari to bagino akoi Manipur thaba yadri se Manipur state transport to the Manipur dang thaba lokto hai badang natabida gari number gi MN dusu khumjalo hai gari number plate to the MN dusu khumjalo hai snadi Karai do no ko inchali base koi isagi iram se kani Manipur natro sirai festival yaw chachali paumi singi bus do sumain to bai base yan yam international ibani Manipur state transport service ki Manipur thaba yadaba gari name plate MN thaba yadaba Manipur thaba yadaba eratragadi then we don't trust this government anymore.